ꯌꯥꯎꯅꯩꯅꯤꯅ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯇ ꯅꯝꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟꯗꯨ ꯅꯝꯕꯤꯔꯝꯃꯨ, ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯨ. ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤ ꯇꯦꯁꯠ ꯑꯣꯐ ꯁꯤꯜꯆꯔ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤ ꯑꯩ ꯃꯊꯦꯜ ꯈꯖꯤꯛꯇꯪ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯂꯥꯛꯆꯔꯦ. ꯑꯗꯨꯗꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯁꯄꯦꯁꯤꯌꯦꯜꯗꯤ ꯁꯖꯅꯥ ꯏꯔꯣꯝꯕꯅꯤꯀꯣ. ꯁꯖꯅꯥ ꯍꯥꯏꯕꯗꯤꯁꯦ ꯁꯤ ꯁꯖꯅꯥ ꯏꯔꯣꯝꯕꯁꯤꯅꯤ. ꯗ꯭ꯔꯝ ꯁ꯭ꯇꯤꯛ, ꯆꯠꯅꯤ, ꯑꯗꯨꯒꯩꯗꯤ ꯁꯤꯅ ꯕꯥꯙꯥ ꯀꯣꯕꯤ, ꯐꯨꯜ ꯀꯣꯕꯤ ꯇꯧꯔꯒ ꯃꯣꯇꯣꯔꯒ ꯇꯧꯔꯒ ꯉꯧꯕꯅꯤ. ꯑꯁꯤꯅ ꯄꯥꯄꯔ ꯂꯩꯔꯦ. ꯑꯁꯤꯅ ꯅꯤꯝ ꯃꯅꯥ ꯚꯖꯥ, ꯑꯗꯒꯤ ꯁꯤꯅ ꯎꯇꯤ, ꯑꯋꯥ ꯐꯗꯤꯒꯣꯝ ꯌꯥꯎꯏ. ꯑꯗꯨꯗꯒꯤ ꯁꯤꯅ ꯑꯩꯒꯤ ꯏꯁꯄꯦꯁꯤꯌꯦꯜ ꯉꯁꯤꯒꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯒꯤ ꯑꯩꯒꯤ ꯖꯦꯟꯖꯤꯟ ꯃꯍꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ. ꯌꯥꯝ ꯍꯥꯎꯒꯗꯣꯏꯅꯤ ꯉꯁꯤꯒꯤꯁꯦ. ꯁꯤꯅ ꯂꯩꯈꯃꯥꯟ, ꯑꯗꯨꯗꯒꯤ ꯁꯤꯅ ꯊꯕꯤꯒ ꯈꯥꯃꯦꯟꯁꯤꯟꯕꯤꯒ ꯂꯩꯔꯦ. ꯑꯗꯣ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯂꯩꯁꯥꯕꯤ ꯑꯍꯨꯝꯈꯛꯀ ꯐꯝꯃ ꯂꯩꯖꯔꯦ. ꯇꯣꯅꯤꯡꯈꯣꯛ ꯂꯩꯁꯥꯕꯤ ꯑꯍꯨꯝꯁꯤꯒ ꯇꯧꯔꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ. ꯁꯤꯅꯤ ꯖꯦꯟꯖꯤꯟ. ꯁꯤꯒꯤꯁꯤꯒ ꯑꯗꯨꯝ ꯑꯩ ꯂꯥꯏꯒꯤ ꯈꯔ ꯈꯔ ꯀꯠꯆꯔꯒꯦ. ꯂꯥꯏꯒꯤ ꯀꯠꯂꯦ. ꯁꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯁꯤ ꯏꯔꯣꯝꯕꯁꯦ. ꯁꯖꯅꯥꯒ ꯑꯂꯨ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ, ꯌꯣꯡꯆꯥꯛ ꯇꯧꯔꯒ ꯏꯔꯣꯟꯕꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯃꯤꯟꯅꯔꯁꯤ. ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯒꯦ? ꯎꯇꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯆꯥꯈꯠꯀꯦ. ꯃꯌꯥꯝ ꯌꯥꯎꯁꯪꯒꯤ ꯍꯔꯥꯎꯕ ꯂꯣꯏꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯇꯧꯅꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ? ꯌꯥꯎꯁꯪꯒꯤ ꯍꯔꯥꯎꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯃꯨꯛ ꯃꯥꯡꯅꯅꯤ. ꯍꯥꯎꯋꯦ. ꯀꯔꯤ ꯈꯨꯍꯥꯎꯅꯣ? ꯀꯥꯡꯉꯧꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯂꯧꯒꯦ. ꯎꯇꯤꯁꯦ ꯁꯨꯝ ꯊꯝꯃꯒꯦ. ꯇꯦꯕꯜ ꯆꯟꯗ꯭ꯔꯦꯕ. ꯌꯣꯡꯆꯥꯛ ꯃꯔꯨ. ꯁꯖꯅꯥ ꯏꯔꯣꯝꯕꯁꯦ ꯇꯁꯦꯡꯅ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ. ꯅꯣꯏ ꯊꯥꯖꯗ ꯇꯧꯅꯨ. ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯁꯖꯅꯥꯗꯣ.
ꯅꯤꯡ ꯃꯅꯥ ꯌꯥꯝꯅꯗꯤ ꯀꯥꯅ ꯉꯧꯗꯦꯗ Kari kuahno. Rồi. Masih di jinjinje kan tau koi thumjak pingari do makam kathatlaga thau kitang hapaga ahamada thumjak pingari do ngokthoi adoidi ai go dum jawa thau kitang ga kan tau yenam kitang hapchalaga goro olaga jinjin hapchale aduga jengang morok kupa kitang hapaga dei jwai lawi sing hijala sahonba
ꯂꯣꯏ ꯆꯥꯔꯦ Thật nó lo chứ Giống này nhìn anh bây giờ bị bài xí nào rồi cái like macam tu nampi ramu subscribe ki button tu nampi ramu bell icon tu nampi ramu Chẳng maru thì lôi ra cái itu mayam ngasigi oina di chaba loire ado mathangda mu onarasi ngasi bye bye ikok no nam ka khoram jadi